ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯤꯡꯕꯤ ꯃꯈꯨꯠꯇ ꯁꯦꯡꯒꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯂꯦꯝꯕꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯖꯩ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯂꯦꯝꯕ, ꯅꯪꯁꯦ ꯊꯃꯣꯏꯅ ꯅꯨꯡꯒꯤ, ꯋꯥꯈꯜꯅ ꯍꯤꯡꯆꯥꯕ, ꯑꯗꯨꯒ ꯇꯧꯔꯛꯄꯅ ꯑꯄꯪ ꯈꯨꯟꯖꯥꯎ ꯍꯥꯏꯗꯨꯅꯤꯀꯣ꯫ ꯅꯪꯗꯤ ꯅꯪꯒꯤ ꯄꯥꯝꯖꯕꯤ ꯅꯨꯄꯤꯗꯨꯒ ꯅꯨꯡꯉꯥꯏꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯅꯆꯥꯅꯁꯨ ꯄꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯃꯤꯅꯝꯕ, ꯂꯧꯅꯝꯕ, ꯑꯍꯦꯟꯕ ꯄꯥꯝꯕ, ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ, ꯊꯃꯣꯏ ꯇꯤꯟ ꯆꯪꯕ ꯅꯪꯁꯦ ꯅꯨꯄꯤ ꯈꯛꯇꯅ ꯆꯪꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯅꯈꯣꯏꯁꯨ ꯆꯥꯗ 100ꯒꯤ ꯃꯅꯨꯡꯗ 10ꯃꯨꯛꯇꯤ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯉꯁꯤ ꯐꯤꯕꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯁꯤꯒꯤ ꯃꯍꯩꯗꯤ ꯅꯪꯁꯨ ꯂꯦꯝꯅ ꯐꯪꯕ ꯑꯣꯏꯁꯧꯗ꯫ ꯆꯠꯂꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯌꯤꯡꯕꯤ ꯆꯤꯟꯕꯥ ꯈꯖꯤꯛ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯂꯦꯝꯕꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯇꯣꯝꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯆꯨꯝꯅ ꯂꯥꯛꯄꯗ ꯇꯤꯡꯂꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯇꯣꯝꯕꯤꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯇꯞ ꯇꯥꯡ ꯃꯈꯩ ꯁꯨꯛꯆꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯏ꯫ "ꯍꯣ ꯏꯆꯦ ꯇꯣꯝꯕꯤ! ꯏꯆꯦ ꯇꯣꯝꯕꯤ! ꯇꯥꯗꯕ꯭ꯔꯣ? ꯏꯃꯨꯡꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯍꯣ ꯏꯆꯦꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯣ ꯑꯩ ꯎꯖꯍꯧꯋꯦ꯫ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ ꯑꯝꯇ!" ꯇꯣꯝꯕꯤ ꯏꯃꯨꯡꯒꯤ ꯊꯣꯡ ꯃꯔꯨꯝꯗ ꯂꯣꯠꯂꯝꯕꯗꯨ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ "ꯑꯁ, ꯎꯍꯧꯔ ꯃꯥꯜꯂꯦꯅꯦ꯫ ꯂꯣꯠꯄ ꯅꯪꯍꯧꯗ꯭ꯔꯤꯕ ꯑꯩꯁꯤ ꯄꯦꯜꯂꯕꯅꯦ ꯑꯁꯦꯡꯕ" ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏ꯫ "ꯍꯩꯃꯥ, ꯑꯌꯤꯡꯕꯤ, ꯅꯪ ꯂꯥꯛꯏꯔꯣ? ꯂꯥ ꯐꯝꯃꯔꯣ꯫ ꯏꯃꯧꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯑꯌꯨꯛꯁꯤꯗ? ꯏꯆꯦ ꯇꯣꯝꯕꯤ, ꯂꯩꯁꯤ ꯂꯩꯈꯣꯜ ꯐꯖꯕꯅ ꯁꯦꯜ ꯀꯣꯛꯅꯕꯒ ꯑꯣꯏꯔꯗꯤ ꯅꯅꯥꯎꯁꯨ ꯉꯁꯤꯗꯒꯤꯅꯦ ꯁꯦꯜ ꯇꯥꯜꯂꯔꯣꯏ꯫ ꯃꯤꯒꯤ ꯁꯦꯜ ꯑꯣꯏꯅ ꯄꯨꯔꯒ ꯍꯥꯠꯂꯒꯦ." "ꯍꯩꯃꯥ, ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯏꯁꯤꯡ ꯁꯧꯕꯒꯨꯝꯅ ꯁꯧꯅꯨꯅꯦ, ꯏꯪꯊꯧ ꯑꯁꯦꯡꯕꯇ." "ꯏꯆꯦ ꯇꯣꯝꯕꯤ, ꯑꯩꯒꯤ ꯁꯦꯜꯗꯨꯕꯨ ꯁꯨꯝ ꯁꯤꯡꯗ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯏꯪꯊꯗꯣꯏꯅꯣ? ꯑꯩ ꯑꯌꯤꯡꯕꯤꯗꯒꯤꯅꯦ ꯑꯁꯥꯕꯤ ꯑꯣꯜꯂꯛꯄ ꯁꯣꯏꯔꯣꯏ ꯉꯁꯤ." "ꯑꯌꯤꯡꯕꯤ, ꯁꯥꯎꯒꯠꯈꯤꯅꯨꯅꯤ ꯅꯪꯕꯨ꯫ ꯁꯤ ꯅꯤꯡꯊꯤꯅ ꯉꯥꯡꯅꯁꯦꯕ ꯋꯥꯗꯣ, ꯅꯪꯅ ꯁꯥꯎꯒꯠꯈꯤꯕꯁꯤꯅ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯆꯦ ꯇꯣꯝꯕꯤꯅ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ? ꯍꯣꯏ, ꯂꯩꯇ ꯂꯥꯏꯔꯅ ꯀꯟꯕꯅꯤ ꯈꯟꯅ ꯑꯩꯁꯨ ꯃꯇꯝ ꯀꯌꯥꯗꯤ ꯌꯦꯡꯂꯦꯗꯅ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯄꯨꯛꯁꯦ ꯐꯥꯗꯣꯛꯄꯤꯗꯅ ꯁꯦꯟꯗꯣꯏꯗꯣ ꯄꯤꯔꯛꯂꯅꯨ, ꯁꯦꯜꯂꯛꯇꯨ ꯈꯛꯇ ꯁꯤꯡꯕꯤꯔꯣ ꯍꯥꯏꯕꯁꯨ ꯏꯆꯦꯅꯅꯦ ꯅꯅꯥꯗ ꯍꯥꯞꯄꯤꯗꯤ ꯇꯧꯔꯤꯕ꯫ ꯅꯠꯇꯦ, ꯏꯆꯦꯅ ꯈꯜꯂꯤꯕꯨ ꯑꯩꯒꯤ ꯁꯦꯜꯗꯣ ꯑꯇꯤꯌꯥꯗꯒꯤ ꯏꯁꯣꯔꯅ 'ꯏꯕꯦꯝ ꯑꯌꯤꯡꯕꯤ, ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ? ꯁꯦꯜ ꯋꯥꯠꯄ꯭ꯔꯣ? ꯁꯦ ꯀꯥꯏꯅꯒ ꯄꯤꯔꯝꯕꯅꯤ ꯈꯜꯂꯤꯕ꯭ꯔꯣ ꯏꯆꯦꯅ? ꯑꯩꯁꯨꯅꯦ ꯏꯍꯛꯆꯥꯡ ꯑꯁꯦ ꯁꯔꯨ ꯁꯔꯥꯡ ꯇꯦꯛꯄ ꯃꯈꯩ ꯐꯤ ꯁꯥꯗꯅ, ꯁꯟ ꯂꯣꯏꯗꯅ, ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯗꯅ, ꯑꯗꯒꯤ ꯐꯅꯦꯛ ꯂꯣꯟꯗꯅ ꯌꯥꯝ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯈꯪꯂꯕ꯭ꯔꯥ? ꯃꯥꯒꯤ ꯁꯦꯜ ꯑꯁꯦ ꯑꯩꯅ ꯌꯥꯝ ꯍꯥꯠꯆꯅꯤꯡꯕꯗꯧꯅ ꯉꯥꯡꯏ꯫ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯗꯤ ꯃꯁꯤꯗꯤ." ꯃꯥꯅꯦ, ꯏꯅꯥꯎꯗꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯦ, ꯏꯆꯦ ꯈꯪꯉꯤꯗ." "ꯌꯥꯔꯦ, ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯔꯅꯨ꯫ ꯅꯕꯨꯛꯅꯤꯡ ꯃꯅꯨꯡꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯗꯤ ꯍꯥꯏꯔꯤꯗꯣ ꯑꯩ ꯂꯣꯏ ꯇꯥꯏ꯫ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯄꯣꯛꯄꯗ ꯂꯧꯈꯤꯕ ꯁꯦꯜꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯕ ꯌꯥꯒꯗꯧꯔꯦ꯫ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯒꯦ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯁꯦꯜꯗꯣ? ꯍꯦꯔꯥ ꯑꯌꯤꯡꯕꯤ, ꯏꯆꯥꯅꯨꯄꯥ ꯆꯍꯤ 9 ꯁꯨꯕꯗ ꯉꯥꯏꯔꯤꯕꯁꯤꯕꯨ ꯅꯨꯄꯤ ꯊꯤꯕ ꯌꯥꯗꯧꯔꯦ ꯀ ꯍꯥꯏꯖꯤꯜꯂꯛꯏꯗ ꯅꯪꯁꯨ? ꯍꯣ, ꯋꯥꯒꯤ ꯋꯥꯅꯤ, ꯂꯧꯁꯤꯟꯕ ꯍꯩꯇꯕ ꯇꯧꯔꯗꯣ ꯀꯨꯏꯔꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ꯫ ꯑꯗꯣ ꯉꯁꯤꯗꯤꯅꯦ ꯑꯇꯥꯕꯤ ꯑꯃ ꯍꯥꯏꯕꯤꯔꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯅꯅꯦ ꯑꯌꯤꯡꯕꯤꯗꯒꯤ ꯁꯥ ꯑꯣꯜꯂꯛꯀꯅꯤ." "ꯑꯌꯤꯡꯕꯤ, ꯅꯪ ꯁꯥꯎꯔꯅꯨꯁꯦ, ꯏꯆꯦꯁꯨ ꯂꯩꯇ ꯇꯧꯕꯅꯤ꯫ ꯏꯆꯦꯅ ꯂꯩꯔꯒꯕꯨ ꯅꯪꯒꯤ ꯁꯦꯜꯗꯣ ꯃꯠꯀꯗꯔꯣ? ꯅꯍꯥꯟ ꯑꯗꯨꯝ ꯁꯤꯡꯂꯅꯤꯅꯦ." "ꯏꯆꯦ, ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯁꯦꯜꯗꯣ ꯉꯁꯤ ꯁꯤꯡꯉꯨ." "ꯑꯌꯤꯡꯕꯤ, ꯏꯆꯦꯅꯅꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯂꯥꯛꯂꯤꯕ ꯃꯊꯪꯒꯤ ꯊꯥꯁꯤꯗ ꯏꯟꯈꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯅꯪ ꯉꯥꯏꯕ ꯃꯗꯨ ꯐꯥꯎꯗꯗꯤ ꯉꯥꯏꯕꯤꯔꯣ." "ꯐꯔꯦ, ꯑꯩ ꯃꯗꯨ ꯐꯥꯎꯗꯤ ꯉꯥꯏꯔꯒꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯆꯦꯅ ꯃꯗꯨꯗꯁꯨ ꯉꯝꯗ꯭ꯔꯕ, ꯑꯌꯤꯡꯕꯤ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯒꯦ ꯍꯥꯏꯗꯣ ꯌꯦꯡꯉꯣ." ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯆꯠꯈ꯭ꯔꯕꯗ ꯇꯣꯝꯕꯤ ꯑꯁꯨꯝ ꯍꯥꯏꯍꯧꯏ꯫ "ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣꯁꯦ? ꯃꯥꯒꯤ ꯁꯦꯜ ꯑꯁꯦ ꯑꯩꯁꯨ ꯂꯩꯇꯗꯅ ꯁꯤꯡꯗꯕ ꯋꯥꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯁꯦꯜꯒ ꯌꯥꯝ ꯍꯥꯠꯄꯤ ꯇꯥꯍꯜꯂꯤꯅꯦ꯫ ꯐꯔꯣꯏꯌꯦ, ꯃꯁꯤ ꯃꯕꯨꯛ ꯑꯁꯦ ꯐꯠꯃꯟꯗꯗꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯅꯦ ꯁꯤ꯫ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ,
ꯅꯨꯡꯇꯤꯒꯤ ꯏꯔꯨꯂꯨꯅꯤ ꯈꯪꯗꯕꯤꯅꯦ ꯁꯤ ꯃꯁꯤ ꯃꯐꯤ ꯃꯔꯣꯜꯅꯦꯅ ꯂꯨꯅ ꯅꯥꯟꯅꯁꯨ ꯂꯩꯇꯦ ꯆꯃꯣꯠꯅꯔꯗꯅ ꯅꯨꯄꯤꯅꯦ ꯍꯥꯏꯗꯅ ꯃꯃꯥꯏꯁꯤꯁꯨ ꯅꯣꯡꯇ ꯀꯦꯗꯦ ꯑꯁꯤꯗꯕꯨ ꯀꯅꯥꯏ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯃꯁꯝ ꯑꯁꯥꯡꯕꯁꯦ ꯅꯣꯡꯃꯇꯁꯨ ꯊꯥꯗꯣꯛꯇꯅ ꯍꯥꯏ ꯍꯨꯝꯗꯅ ꯂꯩꯌꯨꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤꯗ ꯁꯟꯊꯤ ꯊꯤꯕꯣꯠ ꯑꯃ ꯊꯝꯕꯗꯧꯅ ꯁꯝꯕꯨꯜꯂꯁꯦ ꯄꯨꯟꯈ꯭ꯔꯅꯤ ꯃꯥꯏꯗꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯏꯔꯨꯂꯨꯅꯤ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯈꯨꯃꯨꯊꯣꯛ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯈꯨꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯌꯦꯡꯕꯤ ꯃꯥꯁꯨ ꯁꯦꯜ ꯊꯧꯔꯒ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝꯗꯨ ꯁꯨꯃꯥꯡꯗꯨꯗ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏ ꯑꯁ ꯄꯥꯕꯁꯤꯅꯅꯦ ꯅꯣꯡꯇ ꯑꯩꯒꯤ ꯌꯦꯟ ꯉꯥꯅꯨꯁꯦ ꯁꯦꯟꯅꯕꯤꯗꯕꯅꯤ ꯀꯣꯕꯤꯁꯨ ꯁꯣꯏꯕꯤꯗꯦ ꯈꯣꯡꯕꯥꯟꯗꯒꯤ ꯀꯪꯀꯣꯜꯂꯒꯁꯨ ꯊꯥꯕꯤꯗꯦ ꯏꯇꯣꯝꯇꯅ ꯂꯣꯏ ꯍꯣꯠꯅꯕꯅꯤꯗꯣ ꯑꯩꯅ ꯉꯥꯅꯨ 10ꯗꯨꯕꯨ ꯁ꯭ꯋꯥꯏꯗ 6 ꯈꯛꯇ ꯂꯩꯔꯤꯁꯤꯕꯨ ꯑꯁ ꯌꯦꯟꯗꯧ ꯃꯔꯛꯁꯤꯗ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯨꯗ ꯅꯣꯏꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ ꯑꯃꯨꯛꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯣꯡꯒꯨꯝꯅ ꯎꯞꯂꯤꯕ ꯍꯧꯗꯣꯡ ꯃꯆꯥꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩꯃꯥ ꯍꯧꯗꯣꯡ ꯃꯆꯥꯁꯤꯅ ꯀꯩꯗꯧꯔꯤꯕꯁꯤꯗꯤ ꯃꯄꯤꯁꯦ ꯆꯪꯐꯝ ꯂꯩꯇ꯭ꯔꯦꯅꯦ ꯁꯦ ꯍꯩ ꯆꯤꯡꯂꯦꯝꯕ ꯁꯤ ꯅꯪꯅ ꯇꯧꯔꯤꯔꯥ ꯍꯥ ꯆꯤꯡꯂꯦꯝꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯤ ꯑꯣ ꯈꯥꯡꯂꯥꯛ ꯉꯝꯗ꯭ꯔꯦ ꯍꯧꯗꯣꯡ ꯃꯆꯥ ꯃꯌꯥꯝꯗꯨꯅ ꯃꯤꯠꯇ ꯆꯪꯗꯣꯏꯔꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯈꯣꯡ ꯃꯌꯥꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯑꯃꯨꯛ ꯅꯦꯠꯂꯨꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯃꯣꯏ ꯅꯦꯠꯇꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯒ ꯂꯣꯏ ꯇꯦꯛ ꯇꯧꯔꯝꯅꯦ ꯇꯧꯅꯤ ꯅꯪ ꯇꯧꯅꯤꯕ ꯅꯪꯅꯅꯦ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯌꯥꯝ ꯊꯕꯛ ꯐꯕ ꯁꯥꯏ ꯅꯁꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯌꯦꯡꯒꯦ ꯆꯠꯈ꯭ꯔꯁꯣ ꯑꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯒꯦ ꯑꯃꯣꯠꯄꯤꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯨꯒꯤ ꯃꯃꯤꯡ ꯃꯆꯦꯠ ꯑꯃ ꯌꯥꯎꯏꯅꯦ ꯑꯩꯕꯨ ꯏꯆꯦꯅ ꯃꯤꯑꯣꯏꯕꯩ ꯋꯥ ꯉꯥꯡꯗꯦꯅꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕ ꯍꯥꯏꯁꯤꯅꯤ ꯍꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯥꯏꯔꯛꯀꯅꯨ ꯂꯤꯅꯤꯡꯗꯅ ꯂꯤꯔꯣꯁꯤ ꯑꯩꯅ ꯍꯥ ꯂꯤꯅꯤꯡꯗꯅ ꯂꯤꯔꯕ ꯑꯩꯅ ꯅꯪ ꯅꯇꯣꯝꯇ ꯑꯉꯥꯎꯕꯤꯗꯨꯅ ꯁꯨꯃꯥꯡꯗꯨ ꯂꯥꯛꯍꯧ ꯑꯩ ꯉꯥ ꯇꯧꯔꯝꯕꯅꯤ ꯂꯣꯏ ꯀꯥꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕ ꯆꯪꯈ꯭ꯔꯦ ꯃꯧꯄꯥ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯝꯂꯒ ꯑꯌꯦꯡꯕꯤ ꯍꯧꯗꯣꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯈꯖꯤꯛ ꯂꯧꯊꯣꯛꯂꯨꯗꯨꯅ ꯊꯥꯕꯤꯔꯤ ꯃꯆꯤꯜꯗꯁꯨ ꯃꯗꯨꯝ ꯁꯣꯜꯂꯤ ꯃꯤꯅꯨ ꯂꯥ ꯁꯦ ꯑꯉꯧꯕꯤ ꯑꯃꯨꯕꯤ ꯍꯋꯥꯏꯃꯥꯟ ꯎꯠꯃꯥꯟꯕꯤ ꯁꯪꯒꯣꯝꯁꯤ ꯊꯛꯎꯁꯦ ꯅꯣꯏꯒꯤ ꯅꯃꯥ ꯑꯃꯨꯕꯤꯗꯨꯅꯅꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯗꯣ ꯃꯥꯅꯅꯦ ꯃꯆꯥ ꯄꯣꯛꯂꯝꯗꯥꯏꯗ ꯈꯛꯇꯅꯤ ꯑꯩꯒꯤ ꯅꯥꯛꯁꯤ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯒ ꯃꯆꯥꯁꯦ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯗꯣꯏꯕ ꯁꯦ ꯁꯪꯒꯣꯝꯁꯤ ꯊꯛꯑꯣ ꯍꯩꯃꯥ ꯍꯩ ꯐꯨꯟꯒꯅꯤꯅꯦ ꯅꯣꯏꯕꯣ ꯆꯨꯝꯅ ꯊꯛꯑꯣ ꯍꯥꯏꯗꯨꯅ ꯁꯪꯒꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯇꯧꯔꯦ ꯇꯣꯛꯑꯁꯤꯁꯨ ꯁꯟꯁꯤꯡꯁꯦ ꯁꯖꯤꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯕꯁꯦ ꯏꯃꯨꯡꯁꯤꯗ ꯑꯩ ꯅꯠꯇꯅ ꯖꯤꯕ ꯄꯥꯟꯕ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤꯗꯣ ꯑꯣ ꯑꯔꯥꯡꯕꯤ ꯁꯦ ꯁꯖꯤꯛ ꯍꯥꯞꯄꯤꯒꯤꯁꯦ ꯅꯪꯒꯤ ꯕꯥꯀꯣꯁꯀꯥꯁꯦ ꯂꯣꯏꯅ ꯍꯥꯡꯉꯤ ꯑꯩꯒꯤ ꯊꯃꯣꯏꯗꯧꯅ ꯁꯦ ꯆꯥꯔꯨꯁꯦ ꯍꯥꯏꯔꯤꯉꯩ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯗꯣꯖꯣ ꯅꯪꯁꯨ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯌꯨꯝꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯝ ꯃꯣꯛꯄ ꯊꯋꯥꯏ ꯄꯥꯟꯕꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗꯅꯦ ꯌꯥꯝ ꯆꯠꯂꯨꯅꯨ ꯑꯃꯨꯛ ꯐꯨꯕꯤꯔꯛꯀꯅꯤꯀꯣ ꯂꯥꯛꯑꯣ ꯏꯆꯦꯅ ꯅꯪꯒꯤ ꯉꯥ ꯇꯥꯎꯕ ꯄꯤꯖꯒꯦ ꯑꯩꯁꯦ ꯅꯆꯦꯕꯨꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯆꯍꯤꯗ ꯌꯦꯡꯅꯔꯨꯔꯗꯤ ꯅꯪꯅ ꯕꯣꯕꯣꯛ ꯀꯥꯏꯅ ꯀꯧꯕ ꯌꯥꯔꯕꯅꯤ ꯐꯔꯦꯁꯦ ꯂꯥ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯏꯔꯨꯂꯨꯕꯤꯗꯣꯏꯅꯤ ꯗꯣꯖꯣꯁꯨ ꯑꯌꯦꯡꯕꯤꯒꯤ ꯃꯔꯣꯜ ꯈꯪꯕꯒꯨꯝ ꯃꯃꯩꯒꯗꯣ ꯐꯦꯠ ꯍꯥꯏꯔꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯑꯌꯦꯡꯕꯤ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯤ ꯀꯣꯝꯂꯥ 3-4ꯁꯨ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗꯨꯅꯁꯨ ꯆꯥꯔꯤ ꯆꯥꯅ ꯃꯃꯩ ꯁꯥꯡꯂꯕ ꯇꯦꯂꯪꯒ ꯀꯌꯥ ꯑꯇꯤꯌꯥꯗ ꯄꯥꯔꯤꯕꯗꯨꯕꯨ ꯌꯦꯡꯂꯤ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃꯅꯥꯎꯅꯨꯄꯤ ꯑꯕꯦꯅꯥꯎ ꯂꯥꯛꯇꯨꯅ ꯃꯅꯥꯛꯇ ꯁꯠ ꯐꯝꯊꯩ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯀꯣꯝꯂꯥ ꯆꯥꯔꯤꯔꯣ ꯅꯣꯕꯥꯞꯇꯣ ꯑꯣꯏꯅ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯏꯇꯥ ꯅꯣꯕꯥꯞꯇꯣ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡ ꯁꯧꯔꯤ ꯁꯧꯕꯗꯧꯅ ꯄꯥꯜꯂꯤ ꯆꯥꯃꯟꯗꯅ ꯑꯣꯗꯧꯔꯦ ꯑꯗꯨꯒꯤ ꯀꯣꯝꯂꯥꯁꯤ ꯑꯣꯏꯅ ꯆꯥꯔꯕ ꯑꯕꯦꯅꯥꯎꯅ ꯑꯁ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯏꯆꯦ ꯑꯌꯤꯡꯕꯤ ꯅꯪ ꯉꯁꯤꯒꯤ ꯏꯔꯨꯖꯔꯕꯣ ꯂꯨꯗ꯭ꯔꯤ ꯉꯔꯥꯡꯗꯒꯤ ꯂꯨꯗ꯭ꯔꯤ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯅꯪ ꯁꯤꯗꯤ ꯇꯨꯀꯠꯆꯩ ꯀꯣꯛ ꯂꯨꯊꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯑꯁ ꯏꯇꯥ ꯏꯁꯤꯡꯗꯣ ꯅꯤꯡꯊꯝꯊꯥꯅꯤꯅ ꯌꯥꯝ ꯏꯪꯉꯤ ꯑꯗꯨꯒꯤ ꯇꯜꯂꯕ ꯀꯩꯅꯣ ꯏꯁꯤꯡꯗꯨꯕꯨ ꯀꯣꯛ ꯁꯥꯍꯜꯂꯒ ꯂꯣꯏꯔꯦ ꯅꯪ ꯅꯅꯥꯛꯇꯒ ꯐꯝꯅꯤꯡꯗ꯭ꯔꯦ ꯑꯩ ꯇꯜꯂꯦꯕ ꯑꯕꯦꯅꯥꯎꯅ ꯏꯆꯦ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯏꯁꯤꯡ ꯂꯨꯝꯕ ꯇꯜꯂꯁꯨ ꯑꯩꯕꯨ ꯀꯧꯔꯧ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯂꯨꯝꯂꯁꯨ ꯂꯨꯝꯕꯤꯅꯤꯗꯅ ꯇꯜꯂꯦꯍꯦ ꯏꯆꯦ ꯅꯪꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯒꯦ ꯈꯟꯗꯅ ꯂꯥꯛꯏꯕ ꯋꯥꯁꯤꯒ ꯀꯩ ꯋꯥꯅꯣ ꯍꯥꯏꯒꯦ ꯍꯥꯏꯁꯤꯕꯣ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ
ꯑꯕꯣꯛ ꯇꯥꯊꯣꯠꯀꯤ ꯂꯨꯛꯃꯩ ꯄꯥꯟꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯣ ꯑꯩ ꯆꯠꯅꯤꯡꯗꯦꯗ, ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯤꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯌꯦꯕ, ꯃꯄꯥꯟꯒ ꯊꯣꯛꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ꯫ ꯏꯇꯥ ꯆꯪꯈꯣꯟꯕꯤ, ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯁꯤꯜꯂꯒ ꯄꯨꯟꯁꯤꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ? ꯃꯤ ꯐꯠꯇ ꯂꯦꯝꯕꯗꯨꯒꯤꯗꯃꯛꯇ? ꯃꯤꯗꯤ ꯅꯪ ꯀꯅꯥꯅꯣ ꯐꯥꯎ ꯈꯪꯉꯝꯃꯔꯣꯏ, ꯃꯆꯥꯒ ꯌꯥꯡꯒꯣꯟꯅ ꯄꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯊꯃꯣꯏ ꯀꯥꯏꯕꯤ ꯁꯥꯔꯒ ꯂꯩꯅꯦ꯫ ꯏꯇꯥ ꯆꯪꯈꯣꯟꯕꯤ, ꯑꯩꯒꯤ ꯏꯇꯥ ꯁꯥꯟꯅꯔꯝꯕ ꯃꯔꯨꯞ ꯄꯨꯝꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯂꯣꯏꯅ ꯈꯣꯡꯗꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯦꯀꯣ꯫ ꯏꯇꯥ ꯌꯦꯡꯕꯤ, ꯋꯥ ꯊꯩꯗꯣꯔꯛꯀꯅꯨ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯤꯗꯤ꯫ ꯏꯇꯥ, ꯅꯪꯗꯤ ꯑꯩꯅ ꯆꯍꯤ 2 ꯍꯜꯂꯤꯗꯨꯗꯤ꯫ ꯃꯌꯥꯝ ꯏꯇꯥ ꯁꯥꯟꯅꯕꯗ ꯌꯥꯎꯕꯒꯤ ꯅꯪꯁꯨ ꯏꯇꯥ ꯀꯧꯈꯤꯕꯅꯤꯗꯅ꯫ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯛꯂꯤꯕ ꯐꯩꯔꯦꯟ ꯊꯥꯁꯤꯗ ꯂꯨꯁꯨ ꯂꯨꯍꯣꯡꯗꯧꯔꯗꯨꯗꯤ꯫ ꯑꯕꯦꯅꯥꯎꯅ, ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯌꯦꯡꯕꯤ, ꯏꯆꯦ ꯆꯪꯈꯣꯟꯕꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯁꯨ ꯑꯩꯒ ꯑꯃꯨꯛ ꯇꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯍꯦ ꯄꯤꯛꯇ꯭ꯔꯨ, ꯅꯪꯅ ꯃꯔꯣꯜ ꯑꯃ, ꯅꯪꯅ ꯑꯉꯥꯡ ꯌꯥꯝ ꯁꯥꯖꯅꯤꯡꯒꯅꯨꯀꯣ꯫ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯧꯖꯤꯛ? 22 ꯁꯨꯔꯦ ꯏꯆꯦ꯫ ꯑꯗꯨꯒ ꯆꯍꯤ 14 ꯁꯨꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯁꯥꯏꯗꯣ ꯀꯩꯒꯤꯅꯣ? ꯄꯪꯒꯅꯨ, ꯁꯤꯡꯉꯨ, ꯅꯆꯦ ꯌꯦꯡꯉꯨ꯫ ꯄꯪꯍꯧꯕꯗꯒꯤ ꯅꯨꯄꯥ ꯍꯤꯡꯆꯥꯕ ꯑꯃꯅꯅꯦ ꯊꯃꯣꯏꯒ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯁꯤ ꯎꯔꯕ? ꯑꯗꯨꯕꯨꯗꯤ ꯏꯆꯦꯅ ꯑꯩꯈꯣꯏꯗꯤ ꯑꯃꯈꯛꯇ ꯂꯣꯏꯖꯔꯦꯅ ꯇꯧ ꯂꯩꯕꯩꯅꯤ ꯀꯩꯅꯣ꯫ ꯃꯤꯅ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯏꯆꯦꯁꯨ ꯅꯨꯄꯥ ꯑꯃ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯕꯦꯅꯥꯎ, ꯅꯪꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤꯕ, ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯁꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝ ꯆꯪꯕꯅꯤ꯫ ꯅꯣꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯊꯦꯡꯅꯗ꯭ꯔꯤ ꯇꯧꯔꯤꯅꯤ, ꯊꯦꯡꯅꯔꯀꯥꯟ ꯈꯪꯉꯛꯀꯅꯤ꯫ ꯆꯪꯈꯣꯟꯕꯤꯅ, ꯐꯔꯦꯁꯦ, ꯍꯧꯈꯤꯕ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ꯫ ꯑꯗꯨ ꯏꯇꯥ, ꯅꯪ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯍꯣꯡꯂꯣ ꯌꯥꯔꯦ꯫ ꯃꯤꯗꯤ ꯃꯆꯥ ꯄꯣꯛꯈ꯭ꯔꯕꯅꯤ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯒ꯫ ꯅꯁꯥꯒꯗꯣ ꯅꯥꯟꯅ ꯂꯩꯌꯣꯕ꯫ ꯁꯦꯜ ꯄꯥꯏꯗꯕꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯅꯪꯗꯤ, ꯀꯦꯊꯔꯒ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯏꯇꯥ? ꯏꯇꯥ ꯆꯪꯈꯣꯟꯕꯤ, ꯌꯦꯅꯤꯡꯊꯥꯗ ꯃꯩ ꯋꯥꯏꯈ꯭ꯔꯕ ꯎ ꯄꯥꯝꯕꯤ ꯃꯆꯥꯗꯨꯅ ꯀꯔꯝꯕ ꯄꯥꯟꯗꯝꯗ ꯃꯄꯥꯟ ꯑꯃꯨꯛ ꯁꯥꯔꯨꯒꯅꯤ? ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯀꯪꯕ ꯎꯄꯥꯜꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯩ ꯀꯦꯅꯤꯡꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦꯗ ꯏꯇꯥ꯫ ꯑꯕꯦꯅꯥꯎꯅ, ꯑꯗꯣ ꯏꯆꯦ ꯌꯦꯡꯕꯤ, ꯀꯦꯅꯤꯡꯗ꯭ꯔꯁꯨ ꯏꯔꯨꯗꯨ ꯐꯥꯎꯗꯤ ꯂꯨꯖꯧꯋꯣ, ꯑꯩꯈꯣꯏ ꯑꯣꯗꯣꯔꯦꯕ꯫ ꯃꯤꯅ ꯅꯪꯕꯨ ꯏꯔꯨ ꯂꯨꯅꯤ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯤꯔꯤꯗꯣ ꯅꯪ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯥ ꯏꯃꯤ? ꯆꯪꯈꯣꯟꯕꯤꯅ, ꯑꯁ ꯑꯕꯦꯅꯥꯎ, ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯗꯦ꯫ ꯌꯥꯔꯦ, ꯇꯣꯛꯑꯁꯤ ꯋꯥꯔꯤꯁꯤ꯫ ꯑꯗꯣ ꯏꯇꯥ ꯌꯦꯡꯕꯤ, ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ꯫ ꯍꯌꯦꯡꯁꯦ ꯅꯪ ꯃꯇꯝꯁꯤꯃꯛꯇꯗ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯁꯦꯕ꯫ ꯍꯦꯛ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯐꯨꯗꯠꯀꯗꯕꯅꯤ ꯌꯦꯡꯉꯨ꯫ ꯑꯁ ꯍꯣꯏ ꯏꯇꯥ ꯆꯪꯈꯣꯟꯕꯤ, ꯑꯩ ꯇꯟꯗꯤ ꯇꯜꯂꯕꯅꯤ, ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯊꯣꯛꯂꯨꯔꯁꯤ꯫ ꯑꯗꯨꯗꯤ ꯑꯕꯦꯅꯥꯎ, ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯍꯧꯔꯣ꯫ ꯏꯇꯥ ꯌꯦꯡꯕꯤ, ꯑꯩ ꯆꯠꯂꯦ꯫ ꯑꯕꯦꯅꯥꯎ ꯆꯪꯈꯣꯟꯕꯤ ꯆꯠꯈ꯭ꯔꯕꯗ ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯆꯦ ꯑꯌꯤꯡꯕꯤ, ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯨꯗꯤ꯫ ꯍꯌꯦꯡ ꯆꯤꯡꯍꯤ ꯂꯨꯖꯗꯣꯏꯅꯤ, ꯑꯗꯣ ꯏꯆꯦꯒꯤꯁꯨ ꯆꯤꯡꯍꯤ ꯐꯨꯠꯂꯒ ꯊꯤꯜꯂꯛꯎꯔꯥ? ꯑꯁ ꯌꯥꯔꯦꯗ, ꯑꯩꯗꯤ ꯀꯣꯛꯀ ꯂꯨꯔꯣꯏꯕ ꯀꯩꯁꯨ, ꯇꯜꯂꯦ, ꯏꯪꯉꯦꯕ, ꯅꯪ ꯑꯗꯨꯝ ꯂꯨꯖꯖꯧ꯫ ꯏꯆꯦ ꯌꯦꯡꯕꯤ, ꯅꯀꯣꯛꯇꯣ ꯁꯨꯖꯥ ꯀꯥꯔꯦ ꯇꯧꯔꯤꯗꯣ, ꯈꯣꯠꯄꯗ ꯂꯨꯄꯧꯅ ꯋꯥꯏ ꯆꯥꯏꯔꯦ꯫ ꯂꯨꯊꯣꯛꯁꯦꯕ, ꯑꯩꯒ ꯄꯨꯟꯅ ꯂꯨꯊꯣꯛꯁꯦꯕ ꯀꯣ꯫ ꯑꯕꯦꯅꯥꯎ, ꯅꯪ ꯆꯠꯂꯨꯁꯦ, ꯌꯨꯝꯗꯅꯦ ꯅꯣꯏ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯏꯔꯝꯃꯅꯦꯕ꯫ ꯍꯣꯏ, ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯏꯆꯦ ꯌꯦꯡꯕꯤ, ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯕꯦꯅꯥꯎꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯗꯣꯖꯣꯗ ꯀꯣꯟꯗꯨꯅ ꯃꯗꯣꯝ ꯁꯣꯟꯖꯩ꯫ ꯗꯣꯖꯣ, ꯑꯩꯁꯨ ꯍꯨꯏꯒꯤ ꯃꯄꯣꯛꯇ ꯑꯣꯏꯅ ꯄꯣꯛꯂꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤ, ꯊꯃꯣꯏꯁꯨ ꯀꯥꯏꯔꯝꯃꯣꯏ, ꯅꯨꯄꯥꯁꯨ 3-4 ꯂꯣꯟꯕ ꯌꯥꯔꯝꯅꯤꯀꯣ꯫ ꯗꯣꯖꯣ ꯃꯥꯁꯨ ꯃꯃꯤꯠꯀꯥꯗꯨ ꯇꯤꯡꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯏꯕꯦꯝꯃ, ꯍꯨꯏ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯅꯤꯡꯂꯤꯔꯕ? ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯁꯦ ꯄꯦꯟꯕ ꯀꯧꯕ ꯂꯩꯇꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯥꯛꯂꯕꯗ ꯇꯥꯊꯣꯠꯀꯤ ꯂꯨꯛꯃꯩ ꯄꯥꯟꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯆꯠꯂꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯅ, ꯏꯇꯥ, ꯅꯪꯁꯤꯗꯤ ꯅꯪꯒꯤ ꯐꯨꯔꯤꯠꯇꯨꯕꯨ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯑꯇꯣꯞꯄ ꯑꯃ ꯂꯤꯜꯂꯛꯄ ꯌꯥꯗ꯭ꯔꯕ? ꯃꯣꯠꯄꯅ ꯂꯣꯏꯔꯦꯃꯤ꯫ ꯑꯁ, ꯅꯪꯒꯤ ꯁꯝꯕꯜꯁꯤꯁꯨ ꯉꯔꯥꯡꯒ ꯑꯝꯍꯥꯅꯤ, ꯑꯗꯨꯝ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤꯗ ꯇꯣꯡꯂꯒ ꯊꯣꯔꯛꯏꯅꯤ꯫ ꯑꯁ, ꯂꯥꯛꯀꯗꯧꯔꯤ ꯃꯤꯁꯤꯒ꯫ ꯑꯕꯦꯅꯥꯎꯅ, ꯏꯆꯦ ꯆꯪꯈꯣꯟꯕꯤ, ꯑꯩꯅ ꯑꯁꯤꯒꯤ ꯐꯨꯔꯤꯠ ꯑꯁꯦ ꯂꯤꯜꯂꯛꯀꯅꯨ ꯌꯥꯝ ꯍꯥꯏꯕꯅꯤ, ꯌꯥꯗꯦ꯫ ꯃꯁꯝ ꯑꯁꯤꯁꯨ ꯃꯀꯣꯛ ꯂꯨꯖꯗꯕꯅꯤ, ꯑꯗꯨꯏꯅꯤ ꯃꯥꯅ ꯁꯝꯕꯨꯜ ꯄꯨꯜꯂꯤꯁꯤ꯫ ꯑꯁ, ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄꯗ ꯀꯔꯤꯒꯤ ꯐꯨꯔꯤꯠ ꯐꯖꯕꯅꯣ? ꯑꯩ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯑꯗꯨꯒ ꯀꯅꯥꯅꯣ ꯅꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ? ꯍꯥꯏꯅꯔꯤꯉꯩ ꯏꯁꯤꯛ ꯍꯨꯟꯕ ꯑꯃꯗꯤ ꯑꯇꯥꯡꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯎꯕꯗ ꯆꯪꯈꯣꯟꯕꯤꯅ ꯍꯥꯏ, ꯍꯩꯃꯥ ꯏꯕꯣꯡ, ꯇꯥ ꯏꯁꯤꯛ ꯍꯨꯟꯕ ꯍꯣꯏ ꯂꯥꯛꯂꯕ꯭ꯔꯣ? ꯑꯕꯣꯛ ꯇꯥꯊꯣꯠ, ꯐꯛ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯏꯕꯨꯡ ꯈꯣꯏꯒꯤ꯫ ꯍꯣ, ꯁꯦ, ꯁꯤꯗ ꯂꯩꯔꯦꯁꯦ, ꯅꯪ ꯂꯧꯔꯔꯣ ꯍꯥꯏꯗꯨꯅ
ꯆꯪꯈꯣꯟꯕꯤꯅ ꯐꯛ ꯑꯗꯨ ꯊꯥꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯝꯊꯔꯛꯏ꯫ ꯑꯇꯥꯡꯕꯅ ꯆꯪꯈꯣꯟꯕꯤ, ꯅꯪꯒꯤ ꯏꯇꯥꯌꯦꯡꯕꯤ ꯍꯥꯏꯗꯨꯕꯨ ꯃꯍꯥꯛꯁꯤꯔꯣ? ꯍꯣꯏ ꯃꯥꯅꯤ ꯏꯕꯣꯛ, ꯇꯥ ꯏꯁꯤꯈꯨꯟꯕ ꯃꯥꯅꯤ, ꯑꯩꯒꯤ ꯏꯇꯥꯌꯦꯡꯕꯤ ꯍꯥꯏꯕꯗꯣ ꯈꯪꯅꯧ꯫ ꯍꯣꯏ ꯑꯌꯦꯡꯕꯤ, ꯑꯩꯒꯤ ꯃꯤꯡ ꯏꯁꯤꯈꯨꯟꯕ ꯀꯧꯏ, ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯏꯇꯥꯎꯅ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯁꯤ ꯌꯥꯏꯗꯅ ꯑꯩꯁꯨ ꯆꯠꯊꯣꯔꯛꯂꯤꯕ꯫ ꯑꯣ ꯏꯕꯣꯛ, ꯏꯆꯦ, ꯑꯕꯣꯛ ꯇꯥꯊꯣꯠꯀꯤ ꯁꯤꯡꯖꯨ ꯕꯣꯔꯥꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ, ꯏꯕꯨꯡꯁꯨ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯑꯇꯥꯡꯕ ꯃꯤꯠꯆꯤꯒ ꯈꯠꯅꯗꯨꯅ ꯑꯕꯤꯅꯥꯎꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯒꯠꯇꯨꯅ ꯍꯥꯏ꯫ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥꯌꯦꯡꯕꯤ, ꯏꯕꯨꯡ ꯑꯇꯥꯡꯁꯦ ꯑꯁꯤꯒꯤ ꯏꯁꯤꯡꯈꯣꯡ ꯃꯆꯥꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯌꯦ, ꯑꯗꯣ ꯑꯝꯇ ꯌꯦꯡꯂꯨꯒꯦ꯫ ꯑꯕꯤꯅꯥꯎꯒ ꯄꯨꯟꯅ ꯅꯪ ꯇꯥ ꯏꯁꯤꯈꯨꯟꯕꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯠꯈꯤ꯫ ꯑꯌꯦꯡꯕꯤꯅ ꯍꯦ ꯉꯥꯏꯈꯣꯅꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯕꯅꯤ ꯏꯁꯤꯈꯨꯟꯕꯅ ꯈꯝꯂꯛꯏ꯫ ꯑꯌꯦꯡꯕꯤ, ꯃꯣꯏ ꯑꯉꯥꯡꯈꯩ ꯑꯗꯨꯝ ꯌꯦꯡꯖꯔꯁꯅꯨ, ꯑꯩꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ, ꯐꯝꯃꯨ꯫ ꯍꯣꯏ ꯑꯌꯦꯡꯕꯤ, ꯑꯩ ꯋꯥ ꯑꯃꯈꯛꯇ ꯍꯪꯒꯦ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ? ꯍꯪꯉꯣ ꯏꯕꯣꯛ, ꯁꯥꯎꯔꯣꯏꯗ꯫ ꯑꯇꯩ ꯅꯠꯇꯦꯗ, ꯅꯪꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯑꯗꯨꯒ ꯅꯌꯦꯡꯕꯤ, ꯑꯩꯅ ꯅꯪꯕꯨ ꯀꯨꯏꯔꯦ ꯁꯛ ꯈꯪꯅꯤꯡꯂꯛꯄ, ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤ ꯎꯔꯤꯕꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯅꯣꯡꯃ ꯅꯪꯅ ꯆꯪꯈꯣꯟꯕꯤꯒ ꯂꯧꯈꯣꯡꯗ ꯉꯥ ꯐꯥꯎꯔꯒ ꯅꯣꯡ ꯇꯥꯔꯛꯄꯗꯒꯤ ꯍꯣꯡꯉꯨ ꯃꯅꯥꯅ ꯅꯀꯣꯛꯇ ꯇꯨꯞꯄꯒ ꯆꯦꯟꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯗꯤ ꯅꯪꯕꯨ ꯈꯪꯂꯦ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛ ꯑꯁꯤꯗꯔ ꯏꯕꯣꯛ? ꯃꯥꯅꯦ, ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ? ꯑꯣ ꯅꯤꯡꯁꯤꯡꯂꯤꯗ, ꯑꯗꯨꯗꯤ ꯆꯠꯈꯤꯕ ꯅꯣꯡꯖꯨ ꯊꯥꯗꯅꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯑꯗꯣ ꯌꯦꯡꯕꯤ, ꯅꯪ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ꯭ꯔꯤ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ, ꯅꯪ ꯌꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯕꯣꯛ, ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ, ꯌꯨꯝꯗ ꯄꯥꯕ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯤ, ꯏꯄꯥꯗꯨꯁꯨ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯝꯃꯅꯤ, ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤ ꯇꯍꯥ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯞꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤꯕ ꯆꯪꯈꯣꯟꯕꯤ ꯑꯌꯦꯡꯕꯤꯅ ꯆꯦꯟꯈꯤꯕ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯍꯩꯃꯥ, ꯇꯥ ꯏꯁꯤꯈꯨꯟꯕ, ꯏꯇꯥꯗ ꯅꯨꯡꯁꯤꯒ ꯍꯥꯏꯔꯨꯔꯕ꯭ꯔꯣ ꯃꯥꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ? ꯍꯥꯏꯗ꯭ꯔꯤ ꯆꯪꯈꯣꯟꯕꯤ, ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯇꯥꯡꯕꯅ ꯑꯁ ꯆꯪꯈꯣꯟꯕꯤ, ꯅꯣꯏꯅ ꯇꯥꯁꯦ ꯌꯥꯔꯛꯀꯅꯤ ꯊꯥꯖꯗꯦꯗ, ꯏꯌꯥꯝꯕꯁꯤ ꯏꯀꯥꯏꯕꯃꯨꯛ ꯅꯪꯗꯅ ꯇꯣꯛꯀꯅꯤꯀꯣ꯫ ꯏꯆꯤꯛꯍꯨꯟꯕꯅ ꯑꯇꯥꯡꯕ, ꯀꯩꯒꯤꯅꯣ ꯑꯌꯦꯡꯕꯤꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯑꯝꯇ ꯈꯪꯅꯗꯅ ꯂꯩꯔꯤꯁꯤꯕꯣ? ꯃꯁꯤꯒꯤ ꯆꯞ ꯆꯥ ꯃꯔꯝꯗꯤ ꯑꯩ ꯈꯪꯗ꯭ꯔꯤꯅꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯇꯥ ꯏꯁꯤꯈꯨꯟꯕ, ꯑꯩꯒꯤ ꯏꯇꯥꯁꯦ ꯃꯤꯐꯠꯇ ꯑꯃꯅ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯂꯨꯍꯣꯡꯈꯤꯕ, ꯑꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯉꯥꯎꯕꯤꯒꯨꯝꯅ ꯂꯩꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯖꯕ ꯃꯧꯖꯕꯒꯅꯦ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦ ꯃꯁꯤ꯫ ꯑꯕꯤꯅꯥꯎꯅ ꯑꯁ, ꯏꯆꯦ ꯑꯌꯦꯡꯕꯤꯒꯤ ꯋꯥꯔꯤꯗꯤ ꯑꯩ ꯍꯧꯕꯗꯤ ꯂꯣꯏꯐꯥꯎ ꯈꯪꯉꯤꯁꯦ, ꯑꯩ ꯂꯤꯒꯦ, ꯏꯕꯨꯡ ꯑꯅꯤꯃꯛ ꯇꯥꯔꯣ ꯍꯥꯏꯗꯨꯅ ꯑꯕꯤꯅꯥꯎ ꯑꯌꯦꯡꯕꯤꯒꯤ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯌꯦꯡꯕꯤ ꯑꯕꯤꯅꯥꯎꯒ ꯃꯈꯨꯠ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯥꯄꯗ ꯅꯥꯆꯣꯝ ꯃꯆꯥ ꯑꯃꯒꯁꯨ ꯆꯤꯜꯂꯗꯨꯅ ꯃꯥꯒꯤ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯂꯤ꯫ ꯆꯠꯅ ꯆꯠꯅ ꯑꯕꯤꯅꯥꯎꯅ ꯍꯥꯏ, ꯏꯆꯦ ꯑꯌꯦꯡꯕꯤ, ꯅꯪꯒꯤ ꯁꯝꯁꯦ ꯁꯥꯡꯃꯟꯈ꯭ꯔꯦꯗ, ꯈꯔ ꯀꯛꯊꯠꯂꯣ꯫ ꯈ꯭ꯋꯥꯡ ꯐꯥꯎ ꯁꯥꯡꯕꯗꯤ ꯐꯖꯩ, ꯑꯗꯣ ꯅꯪꯒꯤꯁꯤꯗꯤ ꯈꯨ ꯌꯧꯗꯧꯔꯤ, ꯅꯪꯕꯨ ꯁꯦꯟꯅꯕ ꯋꯥꯗ꯭ꯔꯃꯤ꯫ ꯋꯥꯌꯨ ꯋꯥꯕꯩꯗꯤ, ꯅꯍꯥꯟ ꯋꯥꯏ ꯇꯩꯕꯗꯅꯦ ꯏꯁꯥꯒꯤ ꯁꯝꯁꯦ ꯏꯁꯥ ꯏꯇꯣꯝꯇꯅ ꯅꯤꯠꯁꯤꯟꯖꯔꯒ ꯐꯣꯏꯔꯤꯅꯤꯅꯦ, ꯑꯁ ꯑꯩꯅ ꯅꯥꯕꯁꯤ꯫ ꯍꯣ ꯑꯗꯨꯅꯤ, ꯈꯔ ꯀꯛꯑꯁꯦꯕ ꯈ꯭ꯋꯥꯡ ꯋꯥꯏꯗ꯫ ꯌꯥꯗꯦ, ꯇꯥꯂꯦꯝꯕꯅ ꯍꯥꯏꯔꯤꯕ, ꯃꯥꯗꯤ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯑꯩꯕꯨꯁꯨ ꯁꯝꯁꯨ ꯀꯛꯀꯅꯣꯏ꯫ ꯑꯣ ꯏꯆꯦ ꯑꯌꯦꯡꯕꯤꯗꯤ ꯇꯥꯂꯦꯝꯕꯅꯕꯨ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ? ꯑꯗꯨꯏ ꯅꯠꯇꯦꯕ ꯕꯦꯅꯥꯎ, ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ, ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕꯁꯤꯗ ꯁꯨꯝ ꯈꯥꯛꯄꯅꯦꯕ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯇꯥꯂꯦꯝꯕꯒꯤ ꯅꯨꯡꯁꯤ ꯇꯦꯟꯖꯩꯅ ꯊꯃꯣꯏ ꯊꯣꯝꯅ ꯊꯤꯡꯈ꯭ꯔꯕꯤꯅꯤꯗꯅ ꯏꯆꯦꯕꯨꯗꯤ꯫ ꯏꯁ, ꯑꯉꯥꯡꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯏ꯫ ꯍꯣꯏ ꯌꯥꯔꯦ, ꯁꯥꯎꯁꯤꯟꯅꯔꯅꯨ, ꯇꯨ ꯑꯥꯗ ꯅꯪꯒꯤ ꯃꯥꯟꯖꯁꯦ ꯉꯥꯏꯔꯒ ꯂꯩꯔꯦ, ꯇꯨ ꯆꯠꯂꯣ ꯆꯠꯂꯣ, ꯎꯅꯖꯔꯨꯔꯣ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯅꯅꯥꯎ ꯁ꯭ꯋꯥꯏꯗ ꯉꯥꯏꯖꯔꯝꯒꯦꯀꯣ꯫ ꯃꯁꯤ ꯒꯥꯡꯁꯤꯗꯤꯕ꯫ ꯑꯗꯨꯗꯤ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯉꯥꯏꯍꯥꯛ꯫ ꯍꯣꯏ ꯍꯣꯏ, ꯂꯩꯖꯔꯝꯒꯦ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯇꯥꯂꯦꯝꯕ, ꯑꯩ ꯉꯥꯏꯕꯗ ꯋꯥꯕ꯭ꯔꯣ? ꯋꯥꯗꯦꯗ, ꯑꯩꯗꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ, ꯑꯗꯣ ꯅꯪꯕꯨ ꯑꯩꯅ ꯁꯤꯜ ꯍꯥꯏꯕꯗꯣ ꯄꯨꯔꯛꯂꯕ꯭ꯔꯣ? ꯄꯨꯔꯛꯏ꯫ ꯀꯩꯅꯣ, ꯄꯤꯔꯛꯑꯣꯗꯅ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯨ ꯇꯥꯂꯦꯝꯕ, ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯗꯣꯔꯦꯗ, ꯅꯪꯕꯨ ꯉꯥꯏꯉꯝꯗ꯭ꯔꯕ ꯌꯥꯝꯅ? ꯅꯠꯇꯦꯕ, ꯁꯨꯝ ꯍꯪꯕꯅꯤ, ꯑꯩꯒꯤ ꯂꯨꯍꯣꯡ ꯃꯔꯨꯞ ꯑꯃ ꯌꯥꯎꯕꯗꯣ ꯍꯟꯗꯛ ꯐꯪꯗꯣꯏꯅꯤ,
ꯑꯗꯨ ꯐꯪꯕꯒ ꯁꯦꯜꯁꯤꯡꯗꯣ ꯑꯩꯅ ꯇꯥꯂꯦꯝꯕꯗ ꯄꯤꯔꯛꯀꯦ ꯇꯧꯕ ꯌꯨꯝ ꯂꯣꯏꯁꯤꯟꯕꯗ ꯑꯋꯥꯠ ꯑꯄꯥ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ ꯍꯣꯏ ꯌꯥꯏꯌꯦ ꯄꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯌꯦꯡ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯩꯅ ꯅꯪꯒꯤ ꯁꯅꯥ ꯃꯌꯥꯝ ꯁꯥꯕꯤꯔꯛꯀꯅꯤꯗ ꯑꯗꯨꯕꯨꯗꯤ ꯁꯅꯥ ꯁꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯄꯤꯕ ꯁꯦꯜ ꯅꯠꯇꯦꯗ ꯇꯥꯂꯦꯝꯕ ꯁꯨꯝ ꯊꯥꯖꯕ ꯑꯃꯒꯤ ꯃꯈꯥꯗ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯔꯅꯤ ꯈꯜꯂꯒ ꯄꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯋꯥꯈꯜꯅ ꯃꯔꯣꯜ ꯑꯃ ꯇꯥꯔꯤꯕ ꯑꯌꯤꯡꯕꯤ ꯅꯪꯁꯦ ꯌꯨꯝ ꯀꯣꯏꯕ ꯌꯥꯝ ꯍꯩꯅꯤꯕ ꯅꯁꯛꯇꯨꯗꯪ ꯈꯔ ꯊꯤꯖꯕꯩ ꯋꯥꯅꯤ ꯇꯥꯂꯦꯝꯕ ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯁꯤ ꯐꯖꯩ ꯀꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯕꯤꯈꯤꯗ꯭ꯔꯕꯅꯤꯗꯣ ꯌꯥꯝ ꯐꯠꯇꯦ ꯅꯪꯁꯦ ꯍꯦ ꯑꯄꯪꯕꯤ ꯅꯨꯄꯤꯗ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯎꯠꯄꯁꯦ ꯅꯥꯎ ꯆꯥꯎꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯎꯠꯄ ꯌꯥꯗꯦ ꯅꯪ ꯅꯁꯛ ꯐꯖꯩ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯅꯁꯛ ꯐꯖꯩ ꯈꯪꯉꯗꯤ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯈꯤꯅꯤꯕ ꯑꯗꯨꯏꯅꯤ ꯏꯁ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯜꯂꯤꯔꯣ ꯇꯥꯂꯦꯝꯕꯒꯤꯁꯦ ꯄꯛꯇ꯭ꯔꯤ ꯏꯕꯨꯡꯉꯣ ꯑꯩ ꯀꯩꯁꯨ ꯑꯗꯨꯝꯕ ꯋꯥꯈꯜ ꯇꯥꯗꯕ ꯊꯕꯛꯇꯣ ꯇꯧꯔꯣꯏ ꯑꯩꯗꯤ ꯇꯥꯂꯦꯝꯕ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯈꯟꯕ ꯉꯝꯂꯣꯏ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯃꯗꯨꯅ ꯇꯥꯂꯦꯝꯕꯒꯤ ꯑꯄꯥꯝꯕꯅꯤꯗꯅ ꯑꯩꯅ ꯏꯇꯣꯝꯗ ꯀꯞꯇꯨꯅ ꯄꯨꯟꯁꯤ ꯂꯦꯜꯍꯧꯒꯅꯤ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯈ꯭ꯔꯗꯤ ꯑꯩꯕꯨ ꯅꯪꯅ ꯈꯟꯗꯦ ꯇꯁꯦꯡꯅ ꯇꯥꯛꯂꯅꯤ ꯑꯩꯕꯨ ꯈꯟꯗ꯭ꯔꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩꯅ ꯅꯝꯗꯨꯅ ꯂꯩꯁꯤꯜꯂꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯅꯅꯤꯡ ꯇꯧꯍꯟꯒꯅꯤꯗ ꯃꯇꯝꯗꯨꯗ ꯑꯩ ꯀꯩꯁꯨ ꯇꯥꯂꯦꯝꯕꯗ ꯌꯦꯠꯆꯔꯣꯏ ꯑꯁ ꯄꯥꯈꯨꯝꯗꯣ ꯇꯥꯕ ꯌꯥꯝ ꯋꯥꯔꯦ ꯑꯌꯤꯡꯕꯤ ꯑꯩꯗꯤ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯅꯨꯄꯥꯗꯨꯁꯨ ꯅꯪꯁꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯩꯕꯨ ꯍꯦꯛꯇ ꯅꯪꯅ ꯃꯤꯔꯥꯏꯕ ꯌꯥꯕ꯭ꯔꯣ ꯀꯤꯔꯦꯗ ꯑꯗꯨꯗꯤ ꯌꯥꯔꯦ ꯋꯥꯔꯦꯝ ꯇꯧꯔꯅꯨ ꯇꯥꯂꯦꯝꯕ ꯑꯩꯕꯨ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯀꯥꯏꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯁꯨ ꯅꯣꯝꯗꯅ ꯍꯣꯠꯅꯔꯒ ꯅꯪ ꯑꯩ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯇꯥꯟꯁꯤꯜꯂꯤꯁꯦ ꯃꯤꯉꯣꯟꯗ ꯌꯨꯝ ꯄꯥꯟꯈꯤꯅꯕ꯭ꯔꯣ ꯍꯣꯏ ꯁꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯃꯇꯨꯡ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯅꯪꯁꯨ ꯅꯤꯡꯊꯤꯅ ꯍꯜꯂꯣꯀꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯇꯥꯂꯦꯝꯕ ꯋꯥꯔꯤ ꯁꯥꯕꯗꯤ ꯍꯧꯕꯗꯁꯨ ꯉꯥꯏꯔꯤ ꯍꯣꯏ ꯏꯕꯦꯝꯃ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯄꯩꯈꯩ ꯂꯩꯍꯧꯔꯤ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯅꯨꯡꯁꯤꯕꯤ ꯍꯩꯃ ꯇꯥꯂꯦꯝꯕ ꯑꯁ ꯆꯠꯈ꯭ꯔꯦꯅꯦ ꯁꯤ ꯅꯣꯡꯃ ꯉꯥꯏꯍꯥꯛꯇ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯁꯦ ꯐꯪꯗꯕꯅꯤ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯑꯕꯤꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅꯃꯛ ꯍꯜꯂꯛꯂꯝꯃꯤ ꯏꯆꯦ ꯑꯌꯤꯡꯕꯤ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯇꯣꯏꯅ ꯎꯅꯕꯁꯨ ꯐꯪꯂꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯔꯥꯞꯄꯗꯒꯤ ꯈꯪꯅꯔꯨꯗꯅ ꯇꯣꯏꯅ ꯎꯅꯖꯕ ꯐꯪꯗꯦ ꯅꯨꯄꯤꯒ ꯊꯤꯔꯒ ꯂꯩꯈ꯭ꯔꯁꯨ ꯑꯩꯗꯤ ꯈꯪꯂꯔꯣꯏꯗꯧꯅꯤ ꯇꯧꯔꯤꯁꯤ ꯑꯕꯤꯅꯥꯎ ꯂꯥꯞꯅ ꯂꯩꯔꯒ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯦ ꯍꯥꯏꯅꯕꯁꯨ ꯂꯩꯔꯤꯗꯨꯗꯤ ꯐꯠꯇꯕ ꯈꯜꯂꯨꯅꯨ ꯑꯐꯕ ꯑꯗꯨꯝ ꯈꯟꯗꯣꯛꯎꯁꯤ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯑꯃꯨꯛ ꯑꯨꯅꯕ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯇꯣꯏꯅ ꯎꯅꯕ ꯐꯪꯗꯕꯅꯤꯅ ꯋꯥꯔꯤꯁꯦ ꯀꯨꯏꯅꯅꯦ ꯁꯥꯗꯣꯏꯁꯦ ꯍꯣ ꯑꯗꯨꯅꯤ ꯑꯗꯨ ꯐꯠꯇ꯭ꯔꯣ ꯑꯗꯨ ꯏꯆꯦ ꯌꯦꯡꯕꯤ ꯑꯩ ꯐꯅꯦꯛ ꯃꯔꯨ ꯑꯃ ꯍꯧꯒꯦ ꯇꯧꯕꯅꯤ ꯅꯪꯁꯨ ꯌꯥꯎꯁꯤꯀꯣ ꯍꯣꯏ ꯌꯥꯎꯒꯦ ꯂꯨꯍꯣꯡꯗꯧꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯅꯆꯦꯁꯦ ꯑꯗꯨꯅ ꯐꯤꯔꯣꯜ ꯂꯩꯁꯤꯟꯕ ꯍꯧꯔꯒꯦ ꯈꯜꯂꯤꯅꯤ ꯀꯩꯅꯣ ꯏꯆꯦ ꯌꯦꯡꯕꯤ ꯇꯥꯂꯦꯝꯕꯅꯕꯨ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯔꯛꯑꯕꯣ ꯍꯥꯏꯔꯛꯇꯦ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯍꯣꯡꯗꯣꯏ ꯃꯥꯜꯂꯕ ꯍꯟꯗꯛꯁꯦ ꯇꯥꯂꯦꯝꯕꯗꯣ ꯃꯥꯒꯤ ꯌꯨꯝ ꯀꯩꯀꯥꯗꯣ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯊꯨꯕꯗ ꯆꯦꯟꯗꯣꯏ ꯃꯥꯜꯂꯤ ꯏꯆꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯅ ꯋꯥꯈꯜꯅ ꯀꯣꯅꯨꯡ ꯁꯥꯔꯛꯈꯤꯅꯨꯗ ꯅꯪꯅ ꯈꯪꯂꯤꯕ ꯑꯉꯥꯡ ꯅꯪꯅ ꯌꯥꯔꯁꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯀꯨꯞꯁꯨꯗꯨꯝ ꯁꯨꯔꯒ ꯆꯥꯔꯨꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯏꯆꯦ ꯆꯥꯔꯨꯁꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯊꯥꯖꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯄꯨꯝꯕ ꯂꯦꯝꯕꯗ ꯁꯤꯟꯅꯔꯝꯃꯤ ꯈꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯍꯥꯏꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯕꯦꯅꯥꯎ ꯃꯁꯤ ꯑꯌꯤꯡꯕꯤꯒꯤ ꯃꯌꯨꯝꯗ ꯇꯍꯥ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯑꯕꯦꯅꯥꯎ ꯑꯩ ꯁꯤꯗ ꯂꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯆꯦ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤꯕꯣ ꯀꯩ ꯄꯥꯎꯅꯣ ꯏꯆꯦ ꯇꯥꯗꯤꯌꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯌꯤꯡꯕꯤ ꯇꯥꯂꯦꯝꯕꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯦ ꯍꯥꯏꯌꯦ ꯏꯆꯦ ꯑꯍꯜ ꯂꯃꯟꯁꯨ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯦ ꯍꯥꯏ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯅꯔ ꯃꯥꯜꯂꯦ ꯆꯠꯂꯤꯕ ꯊꯥꯁꯤꯗ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯌꯧꯋꯦ ꯏꯆꯦ ꯀꯩꯅꯣ ꯑꯕꯦꯅꯥꯎ ꯄꯥꯎꯗꯣ ꯀꯅꯥꯅ ꯍꯥꯏꯔꯛꯄꯅꯣ ꯅꯠꯇꯦ ꯅꯪ ꯏꯆꯦꯗ ꯂꯛꯅꯔꯤꯔꯕ ꯋꯥꯔꯤꯗꯨꯕꯨ ꯑꯆꯨꯝꯕ꯭ꯔꯣ ꯑꯕꯦꯅꯥꯎ ꯍꯣꯏ ꯏꯆꯦ ꯑꯆꯨꯝꯕꯅꯤ ꯑꯩꯒꯤ ꯇꯥꯇꯥ ꯈꯦꯂꯤꯅ ꯇꯝꯂꯝꯕꯅꯤ ꯃꯣꯏꯒꯤ ꯄꯥꯕ ꯃꯁꯥꯃꯛ ꯌꯥꯎꯔꯣꯏ ꯍꯥꯏꯌꯦ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯆꯠꯄꯗꯣ ꯏꯆꯦ ꯏꯇꯥꯇꯥ ꯈꯦꯂꯩꯅ ꯇꯥꯂꯦꯝꯕꯗꯤ ꯏꯆꯦꯒ ꯈꯪꯅꯩ ꯈꯪꯕꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎꯁꯦ ꯇꯝꯕ ꯂꯥꯛꯄꯅꯤ ꯏꯆꯦ ꯑꯌꯤꯡꯕꯤ ꯃꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯃꯁꯥꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯑꯕꯦꯅꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯩꯅꯣ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯕꯨ ꯆꯠꯃꯤꯟꯅꯔꯒ ꯑꯩꯕꯨꯗꯤ ꯃꯃꯜ ꯌꯥꯎꯗꯕꯤ
Hay lay gamundok lam ako. Manay mo, asok ng sinaboy ko. Mawailit away ni ka na. Ay mo nung siya nakimami kaya gitamoy ni ay natugay talaga. Ngasi naman na ay gitamoy mo mo nagoy tara sa nuay na may nung nalang silam na ba. Kay nuay na tawag na ba siya? Abi na, isinataw ka naman si Kay na. Ayaw, abi na, isinataw ka naman si Kay na. Iche yengbi wakal tause. Iche, pabo ko'y tarni iche. Ningol mapok, pap chama sienbi mapok, kung thang kuding, ikay piruk na pam oiribi mahak, waye mahayba ngamda tumin lehawi madop. Chainado khangladuna maral suleita. Lembagi luhongba numitki langdren thinba makhol taraga thamoy chakna kapki. Taleba, nanay ko nung sibiyam labadi. Ngasi ay para magkaroon namin kasi nagayiyong doon na lang gani ko. Nang taong isang lalaw na nanay mo lang gani ko. Nang yaraw magi lang dyan magkola siya ay hipam na di mikapiraw ko kumlit tali ba. Ngasi di nangyam kajarap kami nangyam sa masakam do. Ay naimit pa na yung labas o usama ni Pangje. Tali ba? Ay nagbuo ba Pangje? Tamthokpada ikaiba magi punsi wari asi abenaw isik hunbada mayik lana lirami. Wari si thokibadagi isi ayingbise adum wakal sonthakiduna. Masase kisa mauzadun ta leiramlaga ngasidi kaukta se kaiba malisi. Ichik hunbana as warisidi aiga chap manari nebena. Mapuma na yam chana na busem lakre. Aikhoini thunadabe yadre dudi. Tai chik hunba kaino aise ibungsu nupi na hundok piramliro haise. Hoine bena. Aigi mangda luhongkri ni ne. Ado aidi noi ise yingbidong na ngaroga leite. Aigisu anouba sama pudu la isini. Ado noi ise yingbidi thamoi sokpa khajik henjilamgani adunani mana anghobigum leiribase. Ma aikoigi mangda nungain leithokpa sajarabasu asikpa matamda thamoi sokna kaplamgani ai khangi. Magi thamoi ain taisindaba yadre. Atangmana adudi yamba chahisu fana linare hayengmag chena bek tawrasidana husipu noibu angang masa tawnamo koina da laiki hairo. Parene chelage adudi noi humna phanam silo hayeng tu chelage kuisu kuridana aina mabu khanjareise changkhonbina adudi taisi hunba hayeng itase keraga puthораklage abinaw khoinina masak asa yam usibani ita yengbise magi hingsa balemdugi wakhalda thijilabani ado hayeng diekta nairenbi malalaga puraklage. Parene dudi hayeng aikoi mafamsida ekta thengnarasi aisu pakhangariba phamhaidoklagi lepne. Abenawna hayeng isi ayeng bisendoraba dungaire haiduna makhoi magi mayum dhanaki. Mathangi numitni ayingbi mangol ukhongten aduda magi huido zodo konduna phamli wakhalda sukhalli. Ibung isi khunbado masakte dom phajaini. Mana khasika nokpado aigi mitmangsida ngarangdagi madom uraga leire. Aise yamdi pangbajani ko. Tin jangba hayama hek thengnarudana punsisa suksaraga toki tawrami. Adu phareni se hausikti wakhalga se yening khulleba maina sakrabi upal masai se isi khunba magi thamoida marata doramani lehau phangba hore. Wakala sikanduna madom noklingai mokpa singlemba madi magi pabana ayingbibu yengduna hai. Ipagi bungo nachi esi ngawdoribra kainom tawrini. Mayum panma khangdabadagi matomta atiyadagi yenglaga noine. O baba kainom ni mai matawsi. Aina haidro baba nupa amta pabana sembiro haidana. Hey
ꯃꯄꯥꯏꯅ ꯀꯔꯝꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥ ꯁꯦꯝꯗꯧꯔꯤꯅꯣ? ꯏꯆꯥ ꯌꯦꯡꯕꯤ, ꯁꯦꯁꯦ ꯅꯪꯒꯤꯅ ꯋꯥ ꯀꯥꯏꯅ ꯃꯤꯔꯨ ꯌꯥꯔꯤꯕ꯭ꯔꯗꯨꯕꯣ? ꯃꯁꯤꯗ ꯑꯩꯅ ꯅꯃꯥ ꯁꯤꯕꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯩꯁꯦ. ꯃꯥꯅ ꯉꯟꯇꯥ ꯁꯤꯔꯝꯗ꯭ꯔꯕꯗꯤ ꯁꯤ ꯊꯣꯛꯂꯣꯏꯗꯧꯅꯤ. ꯍꯣꯏ ꯌꯥꯔꯦ, ꯑꯁꯤꯕ ꯏꯃꯥꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯇꯥꯏꯅꯧꯔꯅꯨ. ꯃꯤ ꯃꯄꯣ ꯑꯅꯧꯕ ꯑꯗꯨꯝ ꯄꯣꯛꯑꯝꯃꯅꯤ. ꯑꯗꯨꯏ ꯁꯔꯨꯛ ꯏꯆꯦ ꯑꯉꯥꯎꯕꯤꯁꯦ ꯑꯁꯤ ꯑꯗꯨꯝ ꯁꯦꯟꯅꯁꯤ ꯄꯥꯄ. ꯃꯄꯥ ꯃꯆꯥ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯑꯕꯤꯅꯥꯎ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯂꯥꯛꯇꯨꯅ ꯑꯌꯤꯡꯕꯤꯗ ꯍꯥꯏ. ꯍꯦ ꯏꯆꯦ ꯑꯌꯤꯡꯕꯤ ꯑꯃꯣꯠꯄꯤ, ꯍꯧꯒꯠꯂꯣ. ꯅꯁꯝ ꯀꯣꯛꯐꯥꯏ ꯀꯥꯕꯗꯣ ꯂꯧꯊꯣꯛꯀꯦ ꯂꯥꯎ, ꯂꯨꯊꯣꯛꯀꯦꯕ. ꯑꯗꯨꯒꯤ ꯅꯀꯣꯛ ꯈꯨꯃꯣꯠꯇꯨꯅꯗꯤ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯣꯏ. ꯅꯨꯄꯥꯗꯣ ꯑꯣꯗꯅ ꯁꯤꯔꯅꯤꯕ. ꯂꯥꯂꯥ ꯏꯔꯨꯖꯕꯤꯒꯦꯕ. ꯗꯣꯖꯣꯒꯥꯗꯣ ꯀꯣꯜꯂꯨꯔꯅꯨ. ꯑꯁ ꯋꯥꯟꯊꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯨꯏꯒꯥꯗꯣ ꯅꯪꯒꯤ ꯃꯅꯝꯗꯨꯗ. ꯀꯩꯅꯣ ꯑꯕꯤꯅꯥꯎ, ꯏꯪꯅꯤꯌꯦ, ꯑꯩ ꯇꯜꯂꯤ. ꯑꯁ ꯏꯪꯉꯣꯏꯕ, ꯆꯤꯡꯍꯤ ꯑꯐꯨꯠꯄꯅꯦꯁꯦ. ꯁꯪꯔꯩ ꯃꯅꯥꯒ ꯌꯥꯎꯕꯅꯦ ꯆꯤꯡꯍꯤꯁꯦ. ꯆꯪꯈꯣꯟꯕꯤꯅ ꯍꯧꯒꯠꯂꯨꯁꯦ, ꯅꯨꯔꯥ ꯃꯌꯥꯝꯒꯗꯣ ꯑꯝꯇ ꯇꯛꯊꯣꯛꯁꯦ. ꯃꯔꯥꯡ ꯂꯥꯡꯉꯦꯕ ꯅꯪ. ꯑꯕꯤꯅꯥꯎ ꯅꯪ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯣ. ꯑꯩ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯀꯣꯛ ꯂꯨꯖꯕꯤꯔꯝꯒꯦ. ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯌꯤꯡꯕꯤꯗꯨ ꯏꯔꯨ ꯂꯨꯖꯊꯣꯛꯂꯝꯃꯤ. ꯃꯇꯧꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥ ꯊꯣꯔꯛꯇꯨꯅ ꯍꯥꯏ. ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯃꯇꯧꯅꯤꯗ. ꯁꯣꯏꯗ꯭ꯔꯦ. ꯃꯩꯒꯤ ꯅꯣꯡ ꯆꯨꯔꯛꯄ. ꯍꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯔꯨꯖꯔꯦ. ꯑꯌꯤꯡꯕꯤꯅ ꯍꯦ ꯄꯥꯕ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯌꯥꯔꯦ ꯋꯥꯔꯦꯝ ꯇꯧꯔꯅꯨ. ꯍꯣꯏ ꯏꯄꯥ ꯆꯠꯂꯤ. ꯁꯦꯡꯅ ꯂꯨꯊꯣꯛꯑꯣ ꯏꯆꯥꯁꯤꯗꯤ. ꯑꯕꯤꯅꯥꯎ, ꯆꯪꯈꯣꯟꯕꯤ, ꯅꯇꯥꯗꯣ ꯐꯤ ꯁꯨꯕꯒꯨꯝ ꯁꯨꯗꯣꯛꯑꯝꯃꯣ ꯍꯩ. ꯑꯕꯤꯅꯥꯎꯅ ꯍꯣꯏ ꯈꯨꯔꯥ, ꯅꯆꯥꯅꯨꯄꯤ ꯏꯔꯨ ꯂꯨꯖꯕꯒꯤ ꯃꯆꯨꯝꯁꯤꯗꯤ ꯃꯍꯤꯛ ꯃꯇꯥꯡꯒ ꯂꯣꯏ ꯁꯤꯔꯝꯗꯧ ꯃꯥꯜꯂꯤ. ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯕꯨ ꯁꯦꯡꯅ ꯏꯔꯨ ꯂꯨꯖꯊꯣꯛꯄꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯑꯃꯨꯛ ꯀꯦꯕꯤꯔꯝꯃꯤ. ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯁꯤ ꯍꯩꯕꯤ ꯈꯔ ꯇꯩꯁꯤ. ꯅꯁꯥꯗꯣ ꯐꯨꯋꯥꯎꯅꯔꯅꯤ ꯅꯠꯇ꯭ꯔꯗꯤ. ꯑꯕꯤꯅꯥꯎꯅ ꯏꯆꯦ ꯌꯦꯡꯕꯤꯌꯥ, ꯅꯪꯒꯤ ꯅꯁꯝꯁꯦ ꯍꯤꯡꯆꯥꯕꯤ ꯃꯥꯟꯈꯩ ꯁꯥꯡꯉꯦ. ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯗꯨꯁꯨ ꯂꯦꯝꯗ꯭ꯔꯕꯅꯤꯅ ꯀꯛꯑꯁꯤꯀꯣ. ꯍꯥꯏꯗꯨꯅ ꯑꯕꯤꯅꯥꯎ ꯑꯌꯤꯡꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯈ꯭ꯋꯥꯡ ꯃꯄꯥꯗ ꯀꯛꯊꯠꯂꯝꯃꯤ. ꯀꯦꯕ ꯌꯥꯕ ꯀꯦꯕꯤꯔꯦ. ꯃꯁꯛ ꯃꯆꯨ ꯌꯥꯝꯅ ꯊꯣꯛꯂꯛꯂꯤ ꯑꯌꯤꯡꯕꯤꯗꯨ. ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ, ꯑꯗꯨꯒ ꯈꯨꯅꯨ ꯏ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯁꯨ ꯁꯦꯠꯂꯤ. ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗꯁꯨ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯃꯆꯥ ꯑꯃ ꯆꯤꯟꯁꯤꯜꯂꯤ. ꯆꯍꯤ ꯍꯥꯏꯊꯔꯞ ꯇꯧꯔꯛꯄꯒꯤ ꯁꯅꯥꯗ ꯂꯨꯄꯥꯗꯁꯨ ꯋꯥꯠꯇ꯭ꯔꯤ. ꯃꯅꯥꯗ ꯁꯅꯥ, ꯃꯉꯛꯁꯝꯗ ꯊꯧꯅꯝ ꯃꯔꯨꯒꯤ ꯂꯤꯛ, ꯈꯨꯗꯥꯡꯗ ꯈꯨꯖꯤ, ꯌꯥꯡꯒꯪꯂꯕꯤ ꯈꯨꯠꯁꯥꯗ ꯈꯨꯗꯣꯞ, ꯁꯤ ꯆꯥꯗꯨꯅ ꯅꯣꯛꯃꯤ ꯊꯣꯔꯛꯂꯤ. ꯑꯕꯤꯅꯥꯎꯅ ꯑꯌꯥ ꯏꯆꯦ ꯌꯦꯡꯕꯤꯌꯥ, ꯃꯖꯥꯏꯕꯦꯝ ꯃꯥꯜꯂꯤꯃꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨꯒ. ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯌꯦꯡꯕꯤꯌꯥ, ꯑꯁꯨꯛ ꯐꯖꯕ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯁꯣꯅꯣꯃꯒꯤ ꯍꯥꯛꯇꯛꯇ ꯍꯦꯛ ꯃꯥꯡꯍꯟꯕꯅꯤ ꯅꯪꯅ. ꯑꯗꯨ ꯐꯔꯦꯁꯦ ꯂꯥꯛꯑꯣ, ꯅꯣꯏ ꯃꯥꯟꯖꯅ ꯅꯪꯕꯨ ꯉꯥꯏꯔꯝꯃꯅꯤ. ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯌꯤꯡꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ. ꯏꯆꯤꯛ ꯍꯨꯟꯕꯁꯨ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯉꯁꯤꯒꯤ ꯑꯌꯤꯡꯕꯤꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯎꯕꯗ ꯏꯆꯤꯛ ꯍꯨꯟꯕ ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯃꯥꯕꯨ ꯀꯔꯤꯅꯣ ꯂꯦꯝꯕꯁꯤꯅ ꯍꯨꯟꯗꯣꯛꯑꯝꯃꯤꯁꯤꯕꯣ? ꯁꯅꯥꯕꯨ ꯂꯩꯈꯣꯝ ꯇꯩ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯒ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕꯕꯨ ꯑꯔꯪꯕ ꯃꯆꯦꯜꯅꯤ ꯈꯜꯂꯒ ꯈꯨꯜꯂꯤꯕ ꯅꯨꯄꯥꯅꯕꯨ ꯀꯌꯥꯝ ꯋꯥꯈꯜ ꯂꯩꯔꯣꯏꯗꯣꯏꯅꯣꯗ? ꯁꯅꯥꯗꯤ ꯂꯩꯅꯨꯡꯗ ꯑꯃꯣꯠꯄ ꯃꯔꯛꯇ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ. ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯤꯉꯩ ꯑꯕꯤꯅꯥꯎ ꯑꯌꯤꯡꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯆꯤꯛ ꯍꯨꯟꯕꯗ ꯄꯤꯔꯛꯏ. ꯇꯥ ꯏꯆꯤꯛ ꯍꯨꯟꯕ, ꯁꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯄꯨꯈ꯭ꯔꯣ. ꯅꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯅꯤ ꯍꯥꯏꯕꯗꯣ. ꯏꯆꯤꯛ ꯍꯨꯟꯕꯅ ꯑꯕꯤꯅꯥꯎ, ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ, ꯑꯗꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯤꯒꯤ ꯃꯄꯨꯁꯤꯅꯕꯨ ꯆꯦꯟꯕꯗꯨ ꯌꯥꯔꯖꯥꯠꯂꯣ? ꯑꯌꯤꯡꯕꯤ ꯃꯃꯥꯏꯒꯗꯨ ꯂꯨꯞꯊꯗꯨꯅ ꯈꯨꯝꯖꯩ. ꯏꯕꯨꯡ, ꯑꯩ ꯌꯥꯔꯦ. ꯑꯕꯤꯅꯥꯎꯅ ꯇꯨ ꯇꯥ ꯏꯆꯤꯛ ꯍꯨꯟꯕ, ꯌꯥꯔꯦ, ꯆꯠꯂꯨ ꯂꯤꯃꯟꯈ꯭ꯔꯦꯕ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨꯕ. ꯏꯆꯤꯛ ꯍꯨꯟꯕꯅ ꯑꯗꯨꯗ ꯌꯦꯡꯕꯤ ꯆꯠꯂꯁꯤꯀꯣ ꯑꯩꯈꯣꯏꯅꯤ. ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯦꯝꯕꯗꯨ ꯃꯆꯥꯒꯗꯨ ꯁꯦꯒ꯭ꯔꯥꯛꯇ ꯌꯦꯞꯄꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯞꯇꯨꯅ ꯇꯥꯟꯅꯔꯤꯕꯗꯨ ꯑꯌꯤꯡꯕꯤꯅ ꯎꯔꯛꯂꯝꯃꯤ. ꯂꯦꯝꯕꯅ ꯅꯨꯄꯤ ꯅꯪꯕꯨ ꯉꯥꯏꯈꯣꯃꯤ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯕ. ꯑꯩ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯥꯏꯕ ꯁꯥꯗꯦꯕ. ꯁꯦ ꯊꯥꯏꯅꯗꯤ ꯁꯦꯜ ꯄꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯕꯨ ꯄꯥꯏꯗꯕ ꯋꯥꯅꯤ. ꯁꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ. ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯅꯣꯛꯃꯤ ꯃꯗꯨꯝ ꯁꯣꯟꯖꯩ. ꯑꯣ, ꯉꯁꯤꯗꯤ ꯅꯪ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯃꯄꯨꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕꯣꯏ. ꯉꯁꯤꯗꯤ ꯑꯩꯒꯤꯅ ꯅꯨꯡꯁꯤꯕꯟꯗꯣ, ꯑꯗꯨꯒ ꯅꯪꯒꯤꯅ ꯀꯥꯏꯅꯕ ꯑꯣꯏꯔꯕꯀꯣ. ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯏꯆꯤꯛ ꯍꯨꯟꯕꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯆꯥꯅꯨꯄꯤ ꯆꯦꯡ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯍꯔꯥꯎꯅ ꯅꯣꯛꯆꯩ. ꯍꯥ, ꯏꯆꯥꯅꯨꯄꯤ ꯑꯔꯤꯕꯤ ꯆꯦꯡ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯦꯗ. ꯍꯩ ꯆꯤꯡꯂꯦꯝꯕ, ꯏꯄꯥ ꯄꯦꯜꯂꯦ ꯍꯩ. ꯀꯔꯤ ꯃꯄꯥꯅꯣ ꯅꯪꯕꯨ? ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯆꯦꯟꯈꯤꯕꯁꯦ ꯀꯞꯄꯤ, ꯑꯗꯨꯒ ꯄꯥꯕꯅ ꯑꯗꯨꯛ ꯀꯟ ꯅꯣꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯩ, ꯃꯇꯥꯡ ꯍꯥꯏꯗꯨꯅꯤꯅꯦ, ꯇꯨꯃꯤꯟ ꯂꯩꯌꯨ.
ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯗꯨꯁꯨ ꯁꯦꯜ ꯁꯤꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯣ ꯇꯥꯗ ꯁꯦ ꯅꯆꯥꯅꯨꯄꯤꯒꯤ ꯁꯦꯜꯁꯦ ꯑꯩ ꯁꯤꯡꯕ ꯂꯥꯛꯆꯕꯅꯤ, ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨꯁꯦ꯫ ꯃꯥꯏ ꯁꯦꯜꯁꯦ ꯑꯩ ꯁꯤꯡꯕꯗꯤ ꯁꯤꯡꯂꯒꯦꯅ ꯂꯥꯛꯂꯕꯅꯤ꯫ ꯁꯦꯜꯁꯤ ꯁꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯒꯗꯣ ꯃꯩꯒ ꯊꯥꯈꯤꯗꯣꯏ ꯃꯥꯜꯂꯤ, ꯅꯣꯏꯒꯤ ꯑꯔꯤꯕꯤ ꯑꯌꯤꯡꯕꯤꯗꯣ, ꯏꯪꯁꯨ ꯏꯪꯗꯕꯤꯗꯣ꯫ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ꯫ ꯑꯗꯨ ꯇꯣꯝꯕꯤ, ꯏꯆꯥꯅꯨꯄꯤꯗꯨ ꯂꯤꯗ꯭ꯔꯦꯅꯦꯍꯦ, ꯉꯁꯤ ꯆꯦꯟꯈ꯭ꯔꯦ, ꯀꯨꯏꯔꯔꯣꯏ ꯂꯨꯍꯣꯡꯕꯒꯤ ꯆꯦꯕꯥꯎ ꯌꯧꯔꯛꯂꯅꯤ꯫ ꯑꯁ ꯍꯩꯃꯥ, ꯁꯦꯜ ꯑꯁꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ, ꯁꯤꯡꯗ꯭ꯔꯁꯨ ꯌꯥꯔꯝꯕꯖꯥꯠꯅꯤꯀꯣ ꯃꯥ ꯆꯦꯟꯈ꯭ꯔꯦ ꯈꯪꯉꯝꯃꯗꯤ꯫ ꯑꯣ ꯐꯔꯦ ꯇꯥꯗ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯗ, ꯏꯔꯨ ꯂꯨꯅꯤ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤꯅ ꯂꯣꯏꯔꯦꯅꯦꯀꯣ꯫ ꯍꯣꯏꯅꯦ ꯇꯣꯝꯕꯤ, ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯅꯤꯡꯕ ꯀꯥꯏꯔꯨꯕꯗꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯕ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯏꯁꯤꯛ ꯍꯨꯟꯕꯒ ꯊꯨꯡꯅꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ꯫